Roiba Pau More Town da Akiba Fangna Dengue case Nomagi Hengalakli, Apunba case Yankainito Yokre. Kurumjari. THINGBAIJAM SANATOMBI MAMI TV News Update Lobisi. More Town da Akiba Fangna Dengue case Nomagi Hengalakli, Narangsu, More Town da Dengue case Marie Tengnaduna, Apunba case Yankainito Yokre. Case Marie Adu More Hospital da Laiba Diagnostic Center Amada Test over the Tengnakibani. Makoi Marie Adu, More Giant Bank, Mission Bank Amadi, Home Guard Bank the Guinea. Case Tenari Bamafam Aduda, Special Malaria Unit Morigi Timna, Section Tarang Lokatpa Hokre Haina, Pau Asina Makatari. Tongjay Meril Haina Kangnaba Ol Kasa Road Semzin Biu Haina, Chatarakiba Chakaban, Ngarang Yanaba Puropadagi, Suspend Tauri Haina, Rongmei Naga Youth Organization, RNYO Manipurgi Secretary General, Ripuilan na Fongdorakli. Pangmi Singa Unaba Amada, Ripulan Nahai, Ta Asigi, Tangkut Mangadagi, Tongjay Meril Lambi Asi, Fibam Patre, Atubada Semzin Biu Haina, Demand Taroduna, Pung Nimfunipangi Chakaban, Chatarakibani. Here Masigi Matangda, Manipur Lengaki, Works Minister, Hill Area Committee ge Chairman Amadi, National Highway Surveillance Committee ga Luinana, RNYO ga Warisanaki. Warisana Baduda, Hauzik Yadan Leriba, Tongjay Meril gi Lambi Tong Semjin Sajin Bagi Tabak, Nasidagi, Pakat Pahoragani Haina, Tazaba Piraki. Tongjay Meril Lambi Asi, National Highway Oina, Lautok Lagani Haibagi Tazabasu Leire. Here Masigi Matangda, Works Minister Yauna, Matangta August ki Tangkunda, CSO Singa Warisanagani. Madugi matung ina Chakaban asi makata na Chathagadra Chathararoidra haibagi warepsu lawgani haina ripuilan na makataki. National Herald ki case ka mari lenana maram naitana Enforcement Directorate ED na Congress ki luchingbi Sonia Gandhi bo ngahak naitana kaukhatliba asi harassment pi bani haibagi mayukta New Delhi da chathariba Congress workers singi khongjangda Manipur dagi su Congress ki luchingba kaya saruk yari. AICC की Congress Working Committee CWC की member Amadi Hanagi Deputy Chief Minister Gaikhangam na luchingba team ama khongjang asida saruk yari. All India Mahila Congress के Secretary Kim Haukip Nahai Narendra Modi na luchingba government asina matam kuiraba National Herald case adu money laundering case ki mingda Congress ki luchingbi Sonia Gandhi bo ED na hanna kauduna harassment piba asi maram chade. BJP na democracy bu Kongoina duna government ki agent sing bu lana sizina duna opposition party da aran bamong da harassment piba asigi mayukta kongjang asi changshin bani. Kongjang asida Delhi police na yamna fazada bamong da chatharapa asi condemn tawi haina su Kim Haukip na makataki. IDCL Anina Khutsan Naduna, National Highway 37 gi Jiribam dagi Kaipundai Fawbada Leiba pothole sing mention bigi thabak chathakre. Hiramasigi Matangda AJR TDU gi Secretary L Maniton Nahai NHIDCL gi Matenga Loinana AJR TDU na Sinduna Tha Asigi Tangkun Taruktagi Hauraga Jiribam dagi Kaipundai Fawbagi Marakta Leiba National Highway 37 Lambi Paring Asida Leiba pothole sing mention bigi thabak chatharapani. Lambi asida gari thawriba driver singna thengnariba awaba asi yenglaga kharada oirabasu kokhanambagi wakhalonda pothole sing asi mention bani. Loinana lambi asi lengaki mari lenaba singna sembiu haina mahakna makata na fongdoki. All Japan Road Transport driver ningi team amana National Highway 37 na leiba galathondagi na koi kaifunda bagi marakta leiba lambi phattaba sing asi jajen amadi driver na punthulaga matin longnaga koina ngasi Gabi mian bagi tabak si chatari ado driver sina usin nungana bagi tongta awa na si mating oina bahana asi semni dare ado makata ba tabak ti Manipur government na agoi contractor sing da amadi sina kanna pressure pibi daga atubu matamda praja myang nungana ba semni bi ohana government maketan sing dari Yamna singthaningai oiba thodok ama oina Tamenglong District Hospital da District Hospital asigi doctor team amana nakongi eardrum da ahoba leibagi anaba leiba mioi amagi miringo plastic operation mai park na pangthopang amkre
Operation adu ngarang district hospital asigi ENT ge surgeon Dr. N Charahenbana luchingba team amana pangthokibani. Operation asi Mai Pakna District Hospital asida pangthopangamba asida Tamenglong District ki miyam amadi maikai kayadagi Dr. gi team asida thagatpa phongdoknaradi. Asigumba operation asi ngasi su miyoi amada pangthokani hairi. State Vigilance Commission Manipur gi kumja lisingani kun mathoi kunithoi gi chahi gi report Manipur Legislative Assembly da thamki bagalonana tungan ba inquiry case mapan FIR lokhatkre. FIR lokhatki ba case singi manungda panchayat ke thabakta measurement book ta piriba specification ga manada ba maungda thabak tawrambagi damak official singi mathakta FIR lokhatpa yauri. Report adugi matung inna kumja lisingani kun mathoi kunithoi gi manungda apunba inquiry case kuntra close tawki. Inquiry case mapan na FIR lokhatki case marina mari leinaba court charge set thangatki aduga case mari gi final report na mari leinaba court pisin ki hairi. VDF singna matam kayadagi tanduna lakhiba demand sing lengak na PBD haiduna Jiribam district leriba VDF chaniga marifu marina tha asigi tang kuntaruki numidang dagi thabak lepagi khongjang sangsin bahokre. Hiramasi matangda Jiribam District VDF Welfare Association ge Secretary L Santazitna tha asigi tangkun mathoida famkiba State Cabinet na VDF singi maru eba demand PB dabana Manipur da lariba VDF singna pen da bagi changshilakhiba arm down pen down ge khongjang district asida lariba VDF singna su mapungfana sawatuna sinthale pani haina mahakna fondokhe. BJP Maroiba salary hingatu haiba demand do government ana biraktu maramna redna ngasi amdan pendon lo lakugi khongjinga ma chinsin ba hokre masigi roina na Jiribam district su all Manipur BJP welfare na 16 district makta amdan pendon tonu bi lo ko bareta koi sumarang midang pung taruk tagi Jiribam district su Jiribam district laiba BJP dima amdan pendon tangkhon sabya gara ne am amata oina sanami raga koi daita am tapuna lomina raga koi churuk jamne ne koi Maratana attend the break amatang lominasi. Imphal Valley School, Khabam Mantripukri has open admission for Class 11 Science, Arts and Commerce. We provide scholarships, affordable fees, well-trained teachers and low students intake. We also have top-notch classrooms, learning conducive environment, student-centric learning, well-blended co-curricular activities, and well-equipped labs. For further details, please contact us at our given contact number or visit our website at www.ivs.ac.in. So come and enroll quickly. Ruda Academy, affiliated to CBSE Delhi, Thobal Wangmataba, Thobal, Manipur. Admission open for Class 11 Arts and Sciences Stream 2022-23. CBSE Amadi Atopa Board Singda Tamlapa Satra Singidamak Makhal Makha Kayagi Khudong Chaba Pizari. School facilities are separate boarding facilities for both boys and girls, vehicle services, NCC classes 6 to 12, art and music classes 2 to 12, special coaching classes for competitive examination. Admission ke aroiba matam 30 July 2022. Form from school counter. Online registration ki damak website www.rudaacademy.com da changbiyo. Apex Public School, Santnagar, Delhi. Aroibada maroiba pau amuhana. More town da akiba fangna dengue ki case no magi hangalakli apunba case yankai ni toy yokre.
Matang asida hojiki oinadi news update lusinjere makataba pawdamak numit yumba pung 12 gi English news update mingtaminasi. One 11084 CBSE affiliated. Admission open for 2022-23 session for classes 5 to 9 and 11 for all streams, science, commerce and humanities. Hostel facilities available for both girls and boys of classes 5 to 9 and 11 at affordable price. Features are highly qualified teaching staff, wide variety of sports activities, audio-visual smart classes, world-class infrastructure. For local information, please contact 9899 699 355. Welcome you all to Unaco Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Ichabu mahitam hanba haibasi mama mapa singna machada piba ngamba khwaidigi chabu khudoni. Slopland Public School, biggest and the finest residential school, Manipur gi oina lemjuningai oiraba, mahei tampam ama oiriba, khwaidigi chunaraba mafamda semgatlaba, CBSE the affiliate toba higher secondary school oiri. Icha singbu admission tawidana mama mapa singna machada piba ngamba khwaidigi chabu khudol oibiu, icha gi phazabalam